Imphal International Airport pu malemgi thakta aphaba singthaningai oiba airport amo oihanaba lengak asina akanba thabak hotnari haina Chief Minister Nongtoma Biren Singh na haire. Bisnupur District ki Ulau Sajora leba Prefabricated House Relief Camp ta Nauna Sapa Public Hall ama ngasi Education Minister Thanauzam Basanta Kumar na maikum hangdoktu na miyam na sinakray. Khangabok Talaiba Sur Hospital ki proprietor Dr. Laisram Somengi imong manungda khulai paiba siniki han khanghalambagi matangda mari lenaba sina pungnifunipal ki manungda sengdoraptrabadi Khangabokta khulai paiba khudingmak boycott tawragani haina warep lawkre Amadi Laikhidraba senior journalist Kalen Thokchom gi humfumari suba mapok kumon thoram galoina namit nini chathagadaba media workshop ngasi Manipur Press Club ki loktak hall da hawdokre Kurumjari ISCOM News bireng tabiriba khwaipumna makpu ai silki janambam na taram lokjari hauzik pau sandong pijari Imphal International Airport pu malem gi thakta aphaba singtharingai oiba airport amo oihanaba lengak asina akanba thabak hotnari haina Chief Minister Nongtoma Biren Singh na haire Masina mafam amadagi mafam amada chatpada thuhanbada natana mapalamdagi lamkoiba singlakpada natana business tawbada su chawna mateng ama piragani haire and Biren na social media da thagalakiba render torba video amagaloina warol amagada hai World class ki kudong chaba kaya fanghanabagi pandam da paikhalakliba Imphal Airport asida anauba terminal singi foundation sing loislaklay Airport asina mapung maray faba airport amo irakpada awanopok state singi manungda khwaidagi phajaba traditional touch leraba airport amo oipangamlagane Masigidamak lengak asina angamba thakta thabakkana yangsin na hotnari haire Bisnupur District ki Ulau Sajorda irangasina maram oiduna lanjinariba IDP sing leidina bahangliba Prefabricated House Relief Camp tangasi nauna saba Public Hall ama Manipur lenga ki Education Law and Legislative Affairs Minister Thanauzam Basanta Kumar na maikum hangdoktuna sangaraba matung miyamda kutsinakre sangabagi thoram mari leina Minister TS Basanta Kumar na phongdokhibada Relief Camp asida leiriba IDP sing yamna discipline leina lei Makoina mafamasida leibada community hall amatta leitabana thabak thoram ama thoglakpada nungairaktabana community hall asi sabane masina makoigi punfam watanafam amasu soidana oiragani loinana IDP angang singidamak aphabalam chat amadi hauna lonchat semganabagi chayol gi oina class pangthoklagani haiki Minister na IDP angang singidamak chayol gi class ama chatharagani haibasida IDP singama de relief camp ki maikai digi thagat phongdok nakki sangabagi tharamatu the Deputy Commissioner Bisnupur Larembam Bikram SDO Bisnupur Tongbram Syam Kumar SDC Nambol Thoidingzam Sambunat amadi Junior MCS Singsus tharamatu de saruk yaki Community hall ma sida thamba garjarise aikui relief camp means biriba volunteers in so leka sigi ahlaman sing biriba yumarita sing chilena usuna foraga adumba oiba mani hado ali ha boy tham jega maram di moi initiative te ni like se moi suggestion de gini smile to kara apge SEC su yawi suggestion la kasi mayam sai Thobal District ki Khangabok Talaiba Sur Hospital ge proprietor su ariba Dr. Laisram Somengi Khangabok awanglikay talaiba yumda ngarang numidang masak khangdaba sina bom ama thanamlaba matung ngasi ayukoy saunarba miyamna Khangabok Bazar da National Highway 102 Imphal lambi thinglure Tungda Khangabok Bazar da miyamna wagat mifam famdana mari lenaba sina pungnifunipal ki manungda sengdoraptrabadi Khangabok khulda khutlai paiba khudingmak boycott tawbi yauna warep kaya marum sulokre pawsina hai thodok asingarang numidang pung mapalom tarakpada gypsy amada lakpa khulai matik chana paiba miyoi nipal mapal romna Dr. Laisram Somengi
ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯗꯣꯛꯇꯔ ꯁꯣꯃꯦꯟ ꯃꯁꯥ ꯂꯩꯕ꯭ꯔꯥ ꯍꯪꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯀꯤꯍꯟꯕꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯖꯤꯜꯂꯝꯕꯒ ꯂꯣꯏꯅꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 4 ꯑꯃꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯒ ꯊꯧꯕꯥꯜ ꯄꯨꯂꯤꯁꯀꯤ SI ꯑꯃꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯕꯣꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 4:45 ꯔꯣꯝ ꯇꯥꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯃꯤꯑꯣꯏ 9-10 ꯂꯣꯝꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯀꯤꯍꯜꯂꯝꯂꯦ ꯑꯃꯗꯤ ꯕꯣꯝ ꯊꯅꯝꯂꯦ ꯇꯥꯕꯗꯒꯤ ꯈꯥꯡꯉꯕꯣꯛꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯕꯗꯒꯤ ꯈꯥꯡꯉꯕꯣꯛ ꯕꯖꯥꯔꯗ ꯊꯣꯛꯂꯛꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯊꯝꯈꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯋꯥꯡꯕꯜ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗꯤ ꯑꯔꯣꯝ ꯊꯣꯡꯗ ꯊꯣꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯇꯨꯡꯗ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯈꯥꯡꯉꯕꯣꯛꯅ ꯁꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯂꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯔꯣꯝ ꯇꯥꯕꯗꯒꯤ ꯈꯥꯡꯉꯕꯣꯛ ꯕꯖꯥꯔꯗ ꯂꯝꯕꯤ ꯇꯪꯈꯥꯏ ꯊꯤꯡꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯕ ꯂꯨꯞꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯡ 24 ꯃꯅꯨꯡꯗ ꯃꯤꯗꯤꯌꯥꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯔꯛꯇꯕ ꯇꯥꯔꯕꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯗꯤꯡꯃꯛ ꯈꯥꯡꯉꯕꯣꯛ ꯈꯨꯡꯒꯪꯗ ꯕꯣꯏꯀꯣꯠ ꯇꯧꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯄꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯅꯈꯤ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯌꯦꯛꯅꯕꯗ ꯂꯥꯟ ꯆꯠꯊꯕꯤꯌꯨ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯀꯤ-ꯑꯈꯪ ꯄꯤꯕꯤꯒꯅꯨ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯃꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯆꯠꯂꯨ ꯀꯥ ꯍꯦꯟꯕ ꯂꯤꯆꯠ ꯆꯠꯂꯛꯀꯅꯨ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯑꯀꯤ-ꯑꯈꯪ ꯄꯤꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯃꯒꯤ ꯋꯥꯍꯟꯊꯣꯛ ꯅꯠꯇꯦ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝꯗ ꯌꯦꯡꯅꯕ ꯀꯅꯥꯅꯣ ꯈꯪꯗꯕꯤꯗ ꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛꯇꯗ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯦꯡꯅꯕ ꯀꯅꯥꯅꯣ ꯃꯔꯨꯞ ꯀꯅꯥꯅꯣ ꯈꯪꯗꯅ ꯑꯩꯈꯣꯏ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯒꯤ ꯐꯨꯗꯣꯛꯅꯕ ꯇꯧꯕꯁꯦ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯕ ꯂꯨꯞꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯛꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯊꯪ ꯅꯨꯃꯤꯠꯇꯒꯤ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯕꯒꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯍꯥꯏꯅꯁꯨ ꯌꯥꯅꯔꯦ ꯀꯔꯤꯒꯨꯝꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯤꯖꯈ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯇ꯭ꯔꯕ ꯇꯥꯔꯕꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯈꯥꯡꯉꯕꯣꯛ ꯈꯨꯡꯒꯪꯗ ꯕꯣꯏꯀꯣꯠ ꯇꯧꯕ ꯍꯥꯏꯅꯁꯨ ꯌꯥꯅꯔꯦ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯅ ꯊꯤꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞꯅꯔꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯌꯥꯡꯍꯧꯕꯨꯡ ꯚꯤꯂꯦꯖꯇꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯔꯣꯕꯔꯠ ꯂꯥꯜꯍꯥꯗꯝ ꯀꯧꯕ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯃꯤꯑꯣꯏ ꯑꯃ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯏꯟꯁꯥꯁ ꯑꯦꯛꯁꯀꯦꯂꯤꯕꯔ ꯔꯥꯏꯐꯜ ꯑꯃ ꯐꯪꯂꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯇꯦꯅꯣꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ PLAꯒꯤ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯅꯤꯉꯣꯝꯕꯝ ꯄ꯭ꯔꯤꯌꯣ ꯁꯤꯡ ꯆꯍꯤ 18 ꯑꯃꯗꯤ ꯁꯥꯏꯈꯣꯝ ꯗꯦꯕꯖꯤꯠ ꯁꯤꯡ ꯆꯍꯤ 18ꯅꯤ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯦꯟꯊꯥ ꯇꯨꯋꯥꯕꯟꯒꯤ ꯃꯌꯥꯗ ꯂꯩꯕ ꯆꯤꯡꯈꯣꯡ ꯑꯃꯗꯒꯤ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯐꯥꯒꯠꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗ 7.62 mmꯒꯤ ꯁ꯭ꯅꯥꯏꯄꯔ ꯔꯥꯏꯐꯜ ꯑꯃ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ 9 mmꯒꯤ ꯄꯤꯁꯇꯣꯜ 5 36 HE ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 5 ꯏꯟꯁ 2ꯒꯤ ꯃꯣꯔꯇꯥꯔ ꯁꯦꯜ 2 ꯇ꯭ꯌꯨꯕ ꯂॉन्चिंग 2 ꯁ꯭टाꯔडाꯏꯟ 30 एक्सप्लोसिव 3 इलेक्ट्रिक डिटोनेटर 4 कापा यारिबा नोंमै मरु 10 टियर स्मोक सेल 2 गैस गन सेल 1 टियर स्मोक 16 mm गी मिनी फ्लेयर 2 गा लोइनना बाउफेंगी रेडियो सेट अमगनी हाइरे नाकल अमदना चुरचानपुर डिस्ट्रिक्ट की तैजांगखुलगी नोंगचुप थंगबदा लेबा थांगजिंग चिंगसांग परिंगदगी खुसुकुलाई कया अमसु फगतपा ngamkhre खुसुकुलाई सिंग अदुदा मैगजीन 2 गा कोनना 303 राइफल 2 टेलीस्कोप मचा पानबा .303 गे स्नाइपर राइफल अमा मैगजीन 2 गा लोइनना .22 mm गे सेमी ऑटोमेटिक राइफल 2
country made mortar ama kapa yariba nongmai maru kuntra pompi ammunition mari detonator mari tear small grenade mk iv ani cortex wire meter amagaloinina safety fuse amaga yawi haire Remembering Kalen Tokchum Haina Mingtol Piduna Laikidraba senior journalist Asiki Humpumari Subamapo Kumon Tharamgaloinana Namitnini Chathagadaba media workshop ngasi Manipur Press Club Kiloktak Holda Hudukre Manipur Commission for Protection of Child Rights MCPCR amadi Manipur State Legal Services Authority anina support tawduna Kalen Tokchom Trust KTT na sinna pangthokiba tharam aduda MCPCR gi chairperson Kaisam Pradeep Kumar All Manipur Working Journalists Union gi president Bijoy Kakching Tabam Editors Guild Manipur gi president Khogendra Khomdram amadi KKT gi advisor abatanatana Imphal Free Press gi chief editor Irengmam Arun Galoinana KTT gi president Tokchom Memsa Devi president members singoina sarukyaki Tharamaduga mari leinina laikidraba kalangi photo da leisukaduni kai khumnaba utki ngasi ahoba numita protection of child rights ki conflict ki matangda advocate Tiam Ras Kishore amadi journalist Levon Jimmy Lamkangna wangangloi oiduna media person singna losing oigadaba wafam sing thamlamki Hayang loisinba numita legal reporting ki matangda EZM ki secretary Yumnam Rupachandra amadi advocate Hizam Chandra Kumar na wangangloi oina miyamda wakhal losing pigadawre Ngasigi workshop hawdokpagi tharamasiga mari leinina MCPCR ki chairperson Kaisam Pradeep Kumar na phongdorakpada lamdam asida hauzik chathariba irang asida angang singi awaba khudong thiba kaya social media kaya da upafangli masigi damak tasengna tawroidaba lo na yadaba amane adumakpo social media handle tawriba kayana angangda hangba yaba yadaba leitana angangda thamoi sokadaba wahang kaya hangduna angang adu victim ohenduna sympathy tawduna mateng panglaknabagi system ama chatnabagi mongda lakle angang haibasi chawba mapu fatriba amane makhoi asi layeng matamda su arai boide asigumba angang sing asigi reporting toba matamda orphan haiba wahai sizinaba sina angang singdaka hena thamoi sokhanabagi machak ama oi Karigumba angang amagi afaba thabak tawrabasu madu achumba lambida tawbiyu hairaduna Manipur gi phibam asina angang lising kun manga rom ayum makai thadoktuna leire makhoi gi damak child rights ki matang da su khana nainaba pangthok haningbagi apamba phongdoki Daki laiba 16 months mu surba conflict asigi manungda tongamba child ki image ama koi media je maruna social media da upa social media platform da mapa sigaba angang sing dagi mayum mai chakraba angang sing kaina graba angang sing dagi awa si fajana capture tawraga adu mu miyam da sandokpa amadi koi mu mateng pangnaba haibagi appeal taw semi ba miduna adu akoina child rights ki perspective ta ye kanadi angang gi image si aite angang gi privacy angang gi individuality personhood mai laiba akoina angang karma thapta angang ma thamgadagi haibuna singbasigi narrative myam sigi de koina ye kanadi ngaite masi tawgunu tawiganu anai wari chanaje adu tawdragadi mate phangi siri phangaroi haibi question am lai aduna angang se akoina charity utpham ama oina lore angang se akoigi right bearer oina khalakta victim oina ga adagi kwaidagi tuhapiraba leitraba waraba minus kari haitare marginalized community oina angang se uta kanda sympathy draw toroganda angang se protect tau nobagi madagi awareness pibagi mo amala se is very unfortunate Miyam ki pantung phangnaba pangbai ki mathau hapnaba aikhoina party ki lo ningthina sajinagadabani haina CPIM Manipur Secretary Khatramim Santana CPIM gi kunsubai Imphal City Conference ta phongdokre Veteran Communist COM Jugol amadi Dr. Ras Kumar Sana Jawba Anina President Member Sing Oiduna Communist Party of India Marxist ki Imphal City Conference ngasi Sagolban Salam Lekai Imphal Imphal City ki manung dalaiba party ki delegates sing na sarugyadana pangthuki conference adu da mahaki warol makhataraduna Khatramim Santana hojik leriba Manipur gi lengak asina Manipur miyam na apunba amadi amat toiba mapangal ama sagatpagi mahutta phurup amaga nungsi na handaba
district amaga gi marakta khaibung tahanduna mari thadatna bohotnaduna leirei asiguma fibam asida Manipur gi apun maling jail amadi amat to ibagi mapangal kan kathanaba miyam gi pantung fangnaba pambai gi mathau hapnaba aikhoina party gi lo ningtina sinagadabane maduna lamdamasi kan mangamgani haina phongdoki Armed Forces Ex-Servicemen Welfare Association AFESWA Thaubalgi Thakodingi Pangthokpa Mifam ngasi Thaubalwang matabada leiba Sai Mandir da Pangthokpa galoinana AFESWA gi nupi members singda Ningol Chako bagi khodol tambagi tharam pangthokre tharam aduda AFESWA gi President Retired Wing Commander AK Debendra Singh Vice President Retired Subedar Captain T Inau amadi Secretary Retired Subedar M Khogendra amadi President Member Kayana Saruk Yadana AFESWA gi nupi member kunhumdoi bu Ningol Chako bagi achamba khodol sing tamki Tharam ga mari leinana AFESWA gi Secretary Retired Subedar M Khogendrana AFESWA Thawbal na chahi khudingi nupi members sing khodol tamduna lakpagum chahi asigi oina su AFESWA gi nupi members sing da achamba khodol sing asi tamjabani masida AFESWA gi member pumnamak saruk yabiduna mapung fahan bibagi damak apeno pokchei haina phongdorakki October gi tang kuntarit apesa Thawbal gi thagri oiba meeting ga mari leinana aikoina gi apeswa Thawbal na chei khudingi akoida yalwa members nupi singda ningon chakubi oina khudon pirak oina ngasi ji mayamda akoigi ningol kulhumnoida akoina chamchamba kitang ningon chakubi maoina na dakina oina tawjabani International Peace and Social Advancement IPSA Kaital Manbi Brands ke naunatho pugadari basingi wasak lobagi tharam ngasi pangthokre wasak lobagi tharam asi lamdamadom de leiriba miyam galoina na Kaital Manbi Community Hall da pangthokhiba mifam amagaloina na pangthokhibane naunatho punana bagidama President oina W Nodha General Secretary oina Y Khomba amadi Finance Secretary da KH Rohanjit yauna puna member tara mathoi da IPSA gi chena kanglon gi oina IPSA Head Office ke President Maibam Besesor na wasak lobaga mari leinana Kaital Manbi ki lampak ki akoibada uchar kaya suthaki Sir Gangaram City Hospital, New Delhi, the medicine doctor oina thabak tawriba neurologist Dr. Namarakpam Tikeshwar, Mahakpa Assist Tawribi Dr. Laistram Sonarika Devi amadi RIMS Imphal Staff Nurse oina thabak tawribi Okram Sarita Devi ahumna thongzuwai khomkhongnang da leiriba The Rising Sun Club ka khusamladuna ngasi nongmagi oiba free health camp ama pangthokre Maru oina chahi amsilaklaba ahalaman singi oina pangthokiba free health camp asida maru oina neuro mari leinaba ana layeng singda layeng sathaki loinana hidak langthak sing sulim na fanghanki ngasigi free health camp adu da chawna saruk yareba doctor amadi nursing asi The Rising Sun Club thongjuwai khongnang na konba mafam da leiba ngaktani haire Mission Transformation of Government School MTGS na leptana pangthok na lakpagum third state level MTGS competition kumjalisingani kunmanga ngasi tongan ba center ani Imphal gi DM College of Commerce amadi Thawbal College sa pangthokre category ani thokna haibadi class 3 dagi 5 phawbagi oina English Math amadi Environmental Studies aduga class 6 dagi 8 phawbagi oina Maths Science Social Science General Awareness subjects singda multiple choice question oina pangthokiba competition aduda tongan ba government school singdaki lakpa mahiroi lising ani rom na saruk yaki masigi manungda Imphal dagi yamdrabada mahiroi lising amaga chamaga yankai amadi Thawbal dagi mahiroi chanipali yankai yaure Thawbal College se tariba center da General Education Officer John 3 Thawbal Arambam Anil Kumar na laktuna yangsin kibagaloinana Thawbal gi oina duty tariba adjusting amadi mahiroi singbu pukning thagot kiloinana MTGS ki khongtang asilenga ki school gi mahiroi sing yaifana balokhalakpa apaba khongtang amani haina apenba wafam kaya phongdoki competition asi sinjabada voluntary oina chongthok piraktuna tengbang bikhiba sing oja sing busu MTGS ki maikai degi thagai pa phongdorakle
yamna encouraging oiba akhoi mission transformation of government schools ki oi aduga masida handaki thobal gi oina akhoi sigi center si ahan badadi mamang gi chai sing dadi akhoi imphal da dem college na sing bada tawrambali ado handaki masigi pakthok chawthorpa mai popularity sima mayam gi angang sing gi pamnaba parents sing gi pamnaba si yenga kan sida ngasi si akoi thawalda more than 700 plus 750 plus ni si mafamna classroom 15 classrooms ta sumaina pangthok se aduna masi angang singi yenga kanda akoi gi yam dedicated team akoi gi government school gi thawal gi kangbu singsina sinjabani adu Manipur Sahitya Samiti Thobal na jahi ani gi oina piba Sahitya ki manasing lanthokpagi thoram amangasi Thobal College Multipurpose Hall da pangthokre Sahitya ki mana lanthokpagi thoram adu da thabaktagi potharaba Lieutenant General Konsum Himalay na thoipa mithung Manipur Sahitya Samiti Thobal ki President oiriba thabaktagi potharaba IAF ki Wing Commander Akoizam Devendra na thorama pu aduga Manipur Lenga ki Ayush Loishang ki Director Dr. Akoizam Lokhendra na akhanaba mithung len oina sarukyaki Laima Rambini ay haina mingthon ba larigasi ay bi samurai latpam Santi Bala Devi Laisabi macha amagi diary gi ay ba Nomatem Kiran Kumar Aman ba higi ay ba kaithalakpam London Humputara Mathoy gi Nganu Thangong gi ay ba ES Sundar Einstein gi ay ba Thiam Sakendra Tabanungi Liklu Pareng gi ayibi Khwairapum Sunita Madi Punsigi Atiagi ayibi Thabatombi Ngangbamda Samiti Amiti Tongan ba donors na nakalakpa Sahitya gi manasing lanthoki Sahitya gi manasing asi Saul citation amadi sel gi mana oina lupali sing taratara yauri Tharamadu de Laikhidraba Samiti gi members sing donors sing amadi Sahitya gi lamyan ba kaya gi photo de Lai Sukatuni kai khumna busutki United Committee Manipur UCM Langol Unit ki nauna thau pugadaba singkhan bagi mifam ama UCM Langol Unit ki office tangasi UCM President YK Dhiren amadi UCM Langol Unit ki Chairman Haubizam Samuna tharamapu singoiduna pangthokre mifam asida Secretary Organization UCM Dipanjit Ingthauzam amadi Assistant Secretary Women Affairs UCM Irungbam Ongbi Rani Balasu Sarukyaki Tharamapu ki warol the UCM President YK Dhiren haikipada United Committee Manipur UCMD Manipur Tugaigani Majet Tana Kahengani haibagi mayokta leibulupni Loop Purup Natraga Lengak Oirabasu Manipur Tugaina ba tawbasingi mayokta ikhoina lepatabni Tongan political ki khudong jaba lawning ba miyoy singna Kanglup Purup ki khudong jaba lawduna India lengak ne insilaga amadi lengak asada tongsilaga Manipur Majet Tugaina bhona duna lakli Masigi mayokta UCM ne leptuna lakli UCM na torok pathabak thoram sing apun ba Manipur gi yaifa tharang da yumfam oiraga changsilli ngaihak ki apambada chatkadaba leite Manipur gi damakta ahen ba khudong jaba fangnaba miyamna mana ngamba thakta hotnaminari wakal lausing amadi sel tungi matangda su amana amagi mateng pangnari Langol Unit asina choba thodang lawduna khundaminari ba yelho purup sing mutasin khomjin batai mapamasigi miyam gi yaifena ba chakwa tharangi thabak sing lenga ki maikai degi phanghan pham thokpa kana busing lamdam hasigi miyamda mateng pangna bo honasi ai khoi de lenga natte lenga na tokpam thokpa sing tawhanna ba taksin ba amadi haijaba tabani Langol de leriba sina miyam gi kari karam apama mathau tabagi haibadu muna thidokpa amadi thabak oina pangthokna ba hona haningbagi apamba thamki Ngasi wasak lauduna thopuna ba khankraba UCM Langol Unit ki thaumusingi manungda chairman oina Haubizam Samu amadi General Secretary oina Yumnam Sanamatum yaure Chanana lay pushing to Yankina Hanbagi Dumlaba, Satarako policy, cinema Makana City. Kunai, si Kangkong Chai, Kunai, more helpful. Amna Manipur have walked to the gi, Tongan, Magi, Agi, Kanguk have walked in among the Taragas and general Kaino Arakanda. Manipur the lady Bukang Purusing, Puru Masam Sasi, Magi, I think identity no one ever. Puturno Manipur have a sick out to Oganda. Aigi have walked in among the Taragas and Zilla no one ever. Madu the Kanana support to Shaliba. Madu Karamna Yahaliba have a post in every point hunger. The Education Guide Center, EGC Thobal Moising Sinduna Center as in a Konipal Subo in Larry
ꯐꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇꯔꯥꯝ ꯅꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯥ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯃꯣꯏꯖꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯐꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯀꯣꯟꯁꯝ ꯃꯥꯏꯀꯦꯜ ꯁꯤꯡ EGC Moijing President Abdul Razak MM, Administrative Committee Moijing GP की Chairperson Ayub Khan, Manipur Lenga की Commerce and Industries Department के Additional Director MD S Daulat Khan, Amadi MU की Assistant Professor Dr. MD Hamidur Rahman, Leisangthem जिला परिषद की हाने की Member Alhas Abdul Latif, Moijing ग्राम पंचायत की हाने की प्रधान MD Abdul Waris, Malem Care Foundation की Trustee Akoizam Bipin Madrasa Darul Yatama Sangayofam की Saikul Hadid Alhas Sahiruddin Amadi, EGC के Advisor Storiba DMU Infali Retired Professor Dr. MD Khairuddin Sahana, Matang Sitna Ataba Mitunglen Thoramapu Amadi Akanaba Mitunglen Singoina Sarukyaki, Ngasigi Thoramadu da Moizing Kungangi Islamic Education da Handok Thoidok Laba Mahiroi Singh, CBSE Bosem Amadi Kosem Niloba, Handak Lautoki ba Class 10 Amadi 12 ke exam da Mark Wana Fangduna Pass Tower Kraba, Mahiroi Singh, UGC Niloba Net exam da Mai Park na Assistant Professor Obi Yaraba Mahiroi Singh, NEET exam da Mai Park na MBBS Tamlagada ba Mahiroi Singh, Center Sinasin na Pangtoki ba, Village Level Talent Search Competition da Makok Matang Tarak Laba Mahiroi Singh, Tongan ba National and International ki Masana Singh da Medal Lawrak tuna, Iram da Masigi Tauna fa Basanaroi Singh, Manapi na Puning Tawaki. Thoramapu ki warol da Abdul Razak MM na, Ngasigi Thoramasi, Maring Mamanaba Singa Changdam Nabada, Hendok Thadok Labat Tungi Yumbiral Urakatori Banaharo Singbu Manapi Dina, Makogi Tungi Punsa de Hena Masak Tokpa Ama Oibangam Naba, Puning Tawapagi Pandam the Pangtopani Haiki. The Educational Guide Center Thobal Moijing EGC na Pangtok Jaba, Unipan Suba, Meritorious Prize Distribution Nasi Chahigi Oina Pangtokre, Hariba Function Nasida. Prize Loba, Lakiba, Amade Koina, Ejishina Kangacheraba, Matang Makok Tarakraba, Class 10 Amadi 12 Satrising, Amadi Sports Star, Mana Panglakraba, National Level the Sanaru Sports Person Singda, Amadi, PhD Lorapa, MD Hibzur Rahman, Mahakwan Pikiba, Honor, Sinasingba Mayam, Sipunchala Aga, Mi prize si Charakna Mi Yakai go Humdoida, prize si Nasi Pijaki. Ngasinong tilpungani taba matamda jiribamgi ningthembam da leba Maitei Naha Club MNC gi campus da retired sagapam Ibamley Devina sponsored tawraga Maitei Naha Club MNC ningthembam nasinduna ahanba sagapam Sursing Meritorious Awards kumjalisingani kunmeri jiribamgi class 10 da 70% fangba afaba mahiroi kontra humdo da memento certificate amadi cash pricing kutsinakre Ngasigi Tharamadu de SP Jiribam, Kamnam Robinson Singh, retired Deputy Secretary Sagapam Naba Singh, SDO Jiribam, Lystrom Roshan Wing Singh, Jiri Kolaski, Assistant Professor Dr. S. Arun Kumar Singh, Amadi Assistant Professor Dr. Thongam Somarendra Singh, na Chief Guest, President, Guest of Honor Amadi Special Guest Oina Daiste Famki, Tharam ki Chief Guest Oiki by SP Jiribam, Kamnam Robinson Singh na Haikibada. Mahiroi Singh na Napal Lane Tabak Toganu, Hotnaba Kanwa Madi Jamna Hotnadana Atipa Mioi Ama Oina Bohanaga Dabani Haina Fongdoki. Tasigi October Gi Kunhumdoida Manipur Myanmar Kagi Border Pillar 71 Manakta Nomai Kapna Bagatodok Amada Lake Kidraba Lora Tinkrapalal Holo RPF PLA gi Major Onam Babu Meite Atopaming Gulugi Mangani Lehul Tambagi Tharam Maramdam Ziribam gi Kadam Taladan Leba Mapamda Miyamna Sarugyadan Ngasi Mapung Fana Pangthokre Ngasi Upung Nepal Tabamatamda Major Onam Babu Meite Atopaming Gulugi Mangani Lehul Tambagi Tharam Madu Kadam Tala Sunrise Kapta Miyam Puntuna Leikidrabaki Photoda Miyamna Lay Sukatlikai Kumnabut Labamatung Miyam gi Rally Ama Kadam Taladagi Kongsanduna Jingdong Lekai Fabachetki Matungda Jingdong Lekai de Leba Thoba Singining Sinkubam Fauba Laktuna Rally Adulo Sinki, Nasigi Miam gi Kongjit Aduda, Aikoi ki Irei Park, Aikoi ni Ngakadabane, Mitop Sing na Aikoi Bukan Biroi, Aikoi Sane Sabukan Jagadabane, Aikoi gi Tung Lamchat, Aikoi na Semgadabane,
ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯂꯦ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯑꯃꯗꯤ ꯕꯦꯅꯔ ꯄꯥꯏꯗꯨꯅ ꯔꯦꯂꯤ ꯑꯗꯨ ꯆꯠꯈꯤ Manipuri Sahitya Parisad Assamgi President ki Mikhalda Dr. Purit Sabam Birmani Singh na mai pakre ngasi October ki tang 23 kumjali singani kunmari da pangthokiba Manipur Sahitya Parisad Assamgi President ki Mikhalda matam amagi Singarban ME School ki headmaster oiramba lekhidraba Purit Sabam Brajamohan ki machanupa ahal Dr. Purit Sabam Birmani Singh na mai pakre Silchar leba Manipuri Sahitya Parisad Assamgi maru sanglanda Nungtil punganidagi mga fawapangtu ki bamikaladuda Dr. Purit Sabam Birmani Singh na mahaki lamba oriba Professor Ngangom Basanta Kumar Singha dagi punna vote masing nifu humdoi henki. Indo-Tibetan Border Police Force ITBPF D Koi 49 Battalion Tangzeng Manipur na Sintuna Free Medical Camp amangasi Bisnupur District ki Kumbiasi ki manung chedalaiba pombi khokta pangthokre Free Medical Camp aduda analying ki hiramda hospital tana chitpang amzadraba pumbiko kungang amadi tongan ba mafum singdigi lakpa miyoi kayada medicine orthopedics yauna makal makha kayagi anabasing laying kibagaloinana hidak langtak singsulem na piki tharamadu the second in command SH Radhishyam Commander ad hoc Battalion ITBP SH Manikan EPSCMO ad hoc Battalion ITBP Dr. Mrinal Amadi Borayangbi Gram Panchayat Administrative Committee ki Chairman Thiam Romis Bitay Saruk Yaki. An attestation parade of 189 CT-ZD of Border Security Force was conducted at Subsidiary Training Center BSF Churachandpur yesterday. FTR Sanjay Kumar Misra took salute of this grand parade as chief guest. The parade marks the successful completion of 44 weeks of rigorous basic training of the new recruits and oath-taking for their duties towards the nation. Commandant of STC BSF Churachandpur, Visal Rane, other prominent personalities of Churachandpur, officers, SOs, Jawans, students of Kendriya Vidyalaya and media persons also witnessed the attestation parade. After the impressive parade, band show by band platoon of FT Mizoram and Kasar M&C, Malkam, Purulia Chow dance, martial arts and PT Jamso were shown which were well appreciated and cherished by the spectators. Loisilagpada marubapaw ang mukhahanap bizari. Imphal International Airport pu Malem gi thakta afaba singthaningai oiba airport ama oihanaba laingak asina akanba thabak hotnari haina Chief Minister Dongtabam Biren Singh na haire. Bisnupur District ki Ulau Sajod leiba prefabricated house relief camp ta Nauna Saba Public Hall ama ngasi Education Minister Thaunauzam Basanta Kumar na maikhum hangdoktuna miyam bisingakre. Khangabokta leiba Sur Hospital gi proprietor Dr. Laisram Somengi imung manungda khulai paiba singna kihan khangalnabagi matangda Mari lainaba singna pungnipunipal gi manungda sangdoroktrabadi Khangabokta khulai paiba khudingmak boycott tawragani haina warep laukre. Amadi Laikhidraba senior journalist Kalen Tokchom gi hungfu mari suba mapokumon thoramgaloinana namit nini jathagadaba media workshop ngasi Manipur Press Club Kilogtak Holda Hodokre. Ngasi gyoina sandok chaba ISCOM News matanga sa daloy jere midyang tabiribasingbu amukahana kurumjeri.